ngasi phong ki tuan tuan ma se phong sing digi Myanmar gi ba maru ai be I pauk sing khongat Manipur top channel gi makai digi myam da share taw zagi ado ahan boina myam Myanmar gi wathok sig mari lainana Manipur da kari karamba hojik section tharong lokhot libagi haibe sigi matang da akhanaba paw mahana myam da pijage ado loraba matung na Myanmar da ngarang thoning da ba thodok khara thoki myam adu mu share taw zagi Myanmar gi irang na lanje laktuna state sida sangjafam lahon dana ba police na akan ba section tharong kya lakhot hauri Myanmar lebak ta military na democracy gi lusing bi Aung San Suu Kyi amasuma ki kangbubu ku tawduna thamkhibadigi lebak aduna thoklibi ihawsi gi mari lainana Myanmar masa kya yimthang na ba lebak singda lanje na duna sangjafam lawba kya amasu yawnari haina tuan media kya na report tawnari Manipur gi oinadi lanjelakpa singbu Manipur da lanjelaktuna sangjafam lahon dana ba akan ba section thorang kya lakhot hauri Manipur lengang na lakhot pa Thabaki manungsana mamang thagi kunganipana Manipur gi DGP na Myanmar ga sangthok sangsin tawnaba mafam singda maru oina police officer sing yauna ngak senana ba thokiba yathang adugi matungina paikhatliba thabak singi matangda paumi kangbu amana Sandel district ki Molsam khul amadi masiga thangnaba khul kharada satluba matamda mafam sing aduda Assam Rifles ki kangbu singna temporary outpost sing hangdokpa amadi Police amasum MR gi apun makangbu na nungthil numit khudingi patrolling sathaupu su thengnarakhi Manipur Molsam amasum Myanmar gi Bokan khul aniga phaunariba thongda mathau tawduna leramba Sandel district police ki additional SPL Sankarjit na pawmising na phongdorakpada Hauzik phawbagi oina lanjelakpasing asi Sandel district ki manungda sanglaktuna laisenba yaudri Kanglon kaina lanjelakpa Myanmar masasing thingnaba lakholiba thabak adugi matangda Sankarjin makha taradun hai DGP gi order adugi matungina Molsam da mahak masana lusingduna Molsam amasum Kenjoy police station gi officer amasum personnel sing amadi nipan suba MR gi apunba personnel humdra rom lengdana leidi ngasigi masigi mathakta district asigi manungda leiba taraga humdoi suba taraga nipan suba amadi kuntra suba Assam Rifles ki team singnasu punna thabak tawminari Sandel district ki ASP gi lamjing makhada police ki mekedigi ahing nungthil naidana border pillar 61 LS Zongnom Phaidigi humdraga mathoi TS Laijong Phaw patrolling satpagi mathakta Assam Rifles ki oinasu Myanmar masasingna sanglakpa yaba khul kyara temporary post masa hangduna ngak senbagi thabak sathari masigi mahi oina haukiba numit kharani gi mamangna Manipur gi Gamphajolda Naron da sangnaba hotnaramba Myanmar masa humdraga humdoisu makhoigi maramdamda namduna halankiba ngamle matawasumna district police MR amadi AR na border area da leiriba khul singi khunja singa lonena Myanmar dagi mi sanglakpa thingbagi thabak sathari haiki amarom dasu covid ke ani suba wave ki lakhotpa section thorangi matangda mahakna makha taradun hai district police na covid ki matangda su khul kya da awareness pibigi mathakta Laina asi mahiroi singna sandoktanaba langang na school hangba thingnaba thokiba order adusu mapung fana satna hananaba thabak kya lakholi maramasina district police na lakholiba tongan ba thabak thoram singa sida miyamna su mateng pangbiu hahiena pausina makhatana su phungdorakli amasu makhasa tharakpoina Myanmar hauji thooningdaba thodok kya amasu thokli mesigi matangna Myanmar share tawjagi Myanmar phutaminasi amasum yingminasi Sagayengi Jinmabinda junta forcing a kutona bada misa manga sikre Sun State refugee camp anida artillery kapsilakre Sagaying reason gi Jinmabin township ta kulenga ki troop singa satana bigi rifle sing pai misam singa gi marakta nungmai kapnarakpada lebak pok panumita misa manga sikre amasum yoy manga sokre nakal amarom da so Thailand ga tainaba Sun State ki ngangkhoi padingda lebak manunggi oina lanjenarkhiba internally displaced people IDP refugee camp adugi manakta Myanmar military na mafam ahumda long range artillery kapsilakre maduda artillery cell singadu camp anigi manakta pokhai khi hairi amasum camp singadugi manungda leiriba miyoi singi mahut chinba committee amana phongdokre Sagaying region gi Jinmabin township military ga khut thokna ki badugi matungda misam tara sikre haibigi tonga sing sandorakhi
Myanmar nauna lebak pokpagi numidang phawbada miyoi ama sire haiba khangki aduga miyoi mari amaga sikhi haibadu yumsaki sagi ayukta khangki miyoi tara sikhi haibadu asumma natte aikoina lusingba sing aduga paw phonare sikhiba miyoi manga adugi maming matha su khangle haina town adudagi relief worker amana Myanmar nauda phundokhi tapaing khun manakta leiba elongdo kathapa pegoda tab lanmi aduda Myanmar lanmi sani romna lairakibagi matungda mafamdugi miyoi singa khut thongnarakhibani mafamdugi miyoi singna makhoigi mahoksagi sa tanbagi rifle sing sizinaduna masanga thoksana bohonakhi nakalamaromda makhoigi range wangwada Myanmar junta gi troop singaduna khunja singna leiriba mafam singadu khongol linaba drone sing sizinaduna phibam semduna laiki amasum long range artillery na miyam adu tamna kapsilakhi military ga miyam bu khut thongna rakhiba singi maramdagi yamdrabada khun taraga humdoidagi miyoi lising tara romna mayum thadoktuna selakhi amasum jungle adugi manungda lotuna laikibani hainasu relief worker adunasu makhatana pankhi amasum nakalama romda Thailand ga thangnaba Sun State ki ngamkhai paringda mafam ahumda Myanmar military na long range artillery kapsin kriya amasu maduda internally displaced people IDP gi refugee camp adugi manakta artillery cellsing pokhaiki mafam aduda camp tarukta thabak toriba Sun State Refugee Committee SSRC gi matungina kanamata sokpa lekhide adubu makha attack sing torakani haibigi damak IDP singna high alert laina khre amasum kina khre Thailand gi mi Homson province ki mayoknabda leiriba Loitai Lok IDP camp dagi kilometer taruk lom lapada ngarang ayuk pung nipan makhairom satpada 81 mm cell ahum pokhaiki haina Sun Herald Agency for News na haiki madugi pung anigi matungdasu Kaubung Jorsan refugee camp leiriba Siang Mai province ki Wiyang Heng district ki ngamkhaidagi kilometer ahum lapada atopa cell manga su tarakhi masigi mamang numaijing amasum ningthokab numita samaga kun mm gi sel manga wang kawai belly dalaiba farmland amada tarakhi mafam adu loiko wang IDP camp dagi supnagi kilometer ani khakta lapani adubu sel sing adu amakhak pokhaiki IDP camp sing adu Myanmar military outposting amasum United wa State Army gi posting animakna koisinduna lai hainasu Pawusinasu makhatana phongdorakli amasu mem hausi ko inadi Myanmar gi update si matanga saidu sinjarage du ahen ba topa update laragadi mem na sungsoi show dana matam gi ba update pizaraki haina Manipur top channel gi mekedi gi su mem da request tawjare masu mem pathoksa gi bisa show ki be lan ki be kya yaur su mem na ngakpi gani haina su haizari aduga mem gi wakhalon su masu mot phongdok piramu haina channel si gi mekedi gi su mem na haizari ajki inadi mem matanga sai kainersi and thank you